Sinimagi sel mangbadi araibani miyuiba amana sikiba haibase mikup amadani haina honest haina mingthonba film asibu puthokchariba loinana film asida director ama oinasu work tawbiriba Priyakanta Laishramna phongdokre ngarang ahing iyamba koronganba kumanga wari sanajaduna laikai tana loisinjakraba warini hawjiksu isaga unajaduna hakthengna wari sanajarure iyambanasu film asida athingba nungaitaba karisu leite Facebook page mayamna film da sokyaw yawdraba sahi anigi mamangda lawthokraba film gi trial shoot ki photo singthok piraklaga seranaba wakhalda pubikre aduga film gi oinasu film forum manipur haiduna leijariba aikhoigi body asina aikhoibu yamna fazana sensor tawbiraba matung kupna yengsinbiraba matungda film asibu approve tawbibani irai laina hekta yengsandabida thadorakpa natte duna mayam aikhoi isil inaw ngaktani loina seni maini tanaraga loina yaba ngaktani haki views amadi like ki damak verify tawdriba reliable oidaba e paudi sanduk minarusi aikhoi masel amana amabu kankhatminasi sinimagi sel mangbadi araibani miyoiba amana sikiba haibase mikup amadani